mayam ngasi korau numiti akhoi gi hinjang se asmaina oidore sareng ngaranggi sareng da khara thamhobaduni khara amasida masak khare bako adei papana sisina sagala abnina kangsoi chana baina nga aina yamna lorokano yamna loraga dum haidi sabnina ne ko patha haidi nokthara yeba jaida thammaga sune haidi pet launa tawrakpado ado chaning te badona loraga dum lausena kilo makhai tang proina kilo makhai amni mari sida adagi asena saring thongbada changadaba asega saring ni ko tilhau sina dal tarka gini kari pata sina khoi gi pambi dagi andhau da khatang manbiro waina hekpiro waina hekpire ni ma hinge da khara jamna tawga thamge na pi hawreba adona changbado kire dal tarka asesini horen tarka tawdoise asakse yong काम लोन है मिक्स ने बा मिक्स दाल से तरका दे दोनी चेगा थों दोनी साई ngasi su phajana sai atia se yong langtik langbra isa se sai घी खतंग हापगे ने langtik lang na taw घी ने ba ko घी खतंग हाप aina do kari pata se tilhomun bangai bada machu se phajare dal tarka tawpire sok toksale chanam pangyam yam na haptre maru hum mari pang hapre mandho achau pu doini weather se de yengo nong na pamam gare ai gi room gi kherki dagi ne base yo ne pamam gare is lore nong na thak tai jeng minaru si lore mayam Fajana sile itu karena ni sahabat tuh dari nusit fajana sile fajana lah humdo deh skin makon sinak awang nonggi awang ni aku jambu sina sat pazar mak nyari iseng sina numpuk lumda suyong kan siya sini nongpuk lomda su lore musin muai lại adagi kharom da mui se ai gi kherki dagi rum dai ura pada na kha mai gi ne kharom da na Koi kanano gi makhuni se tai jing ko tho akutuna tai jing ko tho ai ngang se ta bra mayam nong se ni se nong sa phajana sa bani na hoji nong se yong haitit haputrit thungai phajana chure balcony ga se chola nong pai sandana ne odrit thungai phajana chura poni bubuk law banu churi se ana haido khoi ge do syntax su yong makhada pathare kuidri chuba minute manga minute tara phadri nong se churi se ado pathare kanna khudrit thungai chura bani na ne syntax pathara na songi blue wala drum si jo thalamani thandana pathare se su to kada nong ni gi khusa do da yada binine adona ngasai gi atiya sorarendo khara hangam bado hojiti nong na puamam khare tu as papa noi se no kan bado sonda tenki chakhum londa tenki dai sing haina baina kanna tawise khoi supply na loi sijina khoi pam londa su supply na loi sijina ya ba khoi alda sidala aga so do ina supply gi sing na loi na sijina bani na ne ising che khatang kai haini bhara su lai bani hana di bhara khoi family bhara se jumsi ga ne
ꯑꯩꯈꯣꯏ ꯏꯄꯨꯔꯣꯏꯕꯒꯤ ꯖꯨꯝ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯁꯨ ꯖꯨꯝ ꯑꯣꯏꯔꯦꯅꯀꯣ ꯑꯁꯦ ꯖꯨꯝꯁꯤꯒꯅ ꯑꯩꯅ ꯂꯥꯛꯄ ꯀꯥꯟꯗ ꯖꯨꯝ ꯐꯦꯃꯤꯂꯤ ꯚꯔꯥꯁꯦ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯐꯦꯃꯤꯂꯤ ꯃꯉꯥꯅꯤ ꯚꯔꯥ ꯂꯩꯔꯝꯃꯤꯁꯦ ꯔꯦꯟꯇ ꯑꯩꯈꯣꯏ ꯖꯨꯝꯁꯤꯒꯅꯦ ꯃꯈꯥꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯈꯥꯗ ꯍꯣꯜ ꯑꯣꯏꯅ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯒꯤ ꯑꯁꯤꯒꯩꯁꯤꯒ ꯃꯈꯥꯗ ꯁꯨꯃꯥꯏꯅ ꯁꯥꯔꯝꯗꯦꯕ ꯑꯩ ꯂꯥꯛꯄ ꯀꯥꯟꯗ ꯀꯣꯟꯊꯪꯗ ꯁꯅꯥ ꯀꯨꯇꯨꯕꯤ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯁꯥꯕꯅꯦꯕ ꯃꯈꯥꯒꯤ ꯁꯥꯗꯣꯛꯄꯅꯦꯕ ꯅꯥꯎꯕꯤ ꯂꯨꯍꯣꯡꯕ ꯐꯥꯎ ꯁꯨꯃꯥꯏꯅ ꯂꯩꯔꯝꯗꯦ ꯅꯥꯎꯕꯤ ꯂꯨꯍꯣꯡꯉ ꯃꯇꯨꯡꯗ ꯀꯨꯇꯨꯕꯤ ꯑꯩꯈꯣꯏ ꯀꯨꯇꯨ ꯑꯇꯣꯝ ꯈ꯭ꯋꯥꯏ ꯑꯇꯣꯝꯕꯗ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯁꯥꯗꯣꯛꯄꯅꯤ ꯑꯗꯣ ꯁꯥꯗ꯭ꯔꯤꯉꯩ ꯀꯥꯟꯗꯨꯗ ꯀꯩꯅꯣ ꯇꯧꯔꯦꯕ ꯚꯔꯥ ꯂꯩꯔꯝꯃꯤ ꯐꯦꯃꯤꯂꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥꯒꯤꯁꯤꯒꯅ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯃꯈꯥꯒꯤꯁꯤꯒꯅ ꯐꯦꯃꯤꯂꯤ ꯑꯍꯨꯝ ꯂꯩꯔꯝꯃꯤ ꯑꯗꯒꯤ ꯁꯣꯝꯗ ꯑꯩꯈꯣꯏ ꯖꯨꯝꯖꯥꯎꯔꯣꯝꯒꯤꯗ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯍꯥꯏꯗꯤ ꯈꯔ ꯒꯦꯞ ꯂꯩꯅ ꯂꯩꯔꯤꯁꯦ ꯑꯁꯤꯒꯁꯨꯅꯦ ꯖꯨꯝ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯦꯕ ꯇꯞꯊꯣꯛꯅꯅꯦ ꯁꯥꯕ ꯑꯗꯨꯁꯨ ꯐꯦꯃꯤꯂꯤ ꯑꯃ ꯂꯩꯔꯝꯃꯤ ꯁꯤꯒꯗꯤ ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯊꯣꯡ ꯄꯥꯜꯂꯤꯁꯦ ꯑꯁꯤꯒꯗꯤ ꯍꯧꯖꯤꯛꯁꯨ ꯂꯩꯔꯦꯕ ꯃꯤ ꯐꯦꯃꯤꯂꯤ ꯃꯉꯥꯃꯨꯛ ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯑꯗꯣ ꯃꯇꯝꯗꯨꯒꯁꯨ ꯏꯁꯤꯡ ꯍꯥꯏꯗꯤ ꯚꯔꯥ ꯂꯩꯕꯅꯤꯅ ꯏꯁꯤꯡꯗꯨꯁꯨ ꯃꯊꯧ ꯇꯥꯔꯤꯃꯤꯅꯀꯣ ꯏꯁꯤꯡꯗꯣ ꯑꯗꯨꯝ ꯋꯥꯏꯑꯦꯕ ꯈꯔ ꯌꯥꯝ ꯍꯦꯟꯖꯟꯅ ꯋꯥꯕꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨꯁꯨ ꯏꯁꯤꯡ ꯂꯥꯛꯄ ꯈꯣꯠꯄ ꯃꯇꯝꯗ ꯏꯁꯤꯡꯁꯦ ꯐꯖꯅ ꯆꯤꯡꯍꯧꯗ꯭ꯔꯗꯤ ꯃꯇꯝ ꯆꯥꯅ ꯆꯤꯡ ꯈꯣꯠꯅ ꯇꯧꯍꯧꯗ꯭ꯔꯗꯤ ꯋꯥꯏꯑꯦꯕ ꯑꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟꯕꯨꯗꯤ ꯄꯤꯔꯛꯏ ꯑꯗꯨꯅ ꯄꯄꯥꯅ ꯍꯦꯛ ꯔꯤꯇꯥꯌꯔ ꯑꯣꯏꯔꯛꯄꯗꯒꯤ ꯄꯄꯥꯁꯦ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯁꯦ ꯑꯩ ꯂꯥꯛꯑꯒ ꯀꯣꯟꯅ ꯀꯥꯏꯊꯪꯗ ꯑꯩ ꯂꯥꯛꯑꯒ ꯆꯍꯤ ꯑꯃꯃꯨꯛ ꯂꯩꯔ ꯃꯇꯨꯡꯗ ꯔꯤꯇꯥꯌꯔ ꯑꯣꯏꯕꯅꯦꯕ ꯑꯗꯨꯅ ꯔꯤꯇꯥꯌꯔ ꯑꯣꯏꯕ ꯂꯣꯏꯔ ꯃꯇꯨꯡꯗꯒꯤ ꯀꯩꯅꯣ ꯇꯧꯕꯅꯤ ꯍꯥꯏꯗꯤ ꯏꯁꯤꯡ ꯊꯥꯔꯤꯕ ꯏꯁꯤꯡ ꯊꯥꯕꯒꯤꯁꯨ ꯗ꯭ꯌꯨꯇꯤ ꯑꯣꯏꯅ ꯃꯤ ꯊꯝꯃꯤꯅꯀꯣ ꯅꯨꯡꯊꯤꯟꯒꯤ ꯊꯥꯔꯛꯄꯒꯤ나 ꯑꯃ ꯑꯌꯨꯛꯇ ꯊꯥꯔꯛꯄꯒꯤ나 ꯑꯃ ꯃꯤ ꯑꯅꯤ ꯈꯥꯏꯗꯣꯛꯅ ꯊꯝꯃꯦꯕ ꯑꯗꯨꯅ ꯏꯁꯤꯡ ꯊꯥꯕ ꯃꯤꯒꯁꯦ ꯆꯠꯂꯒ ꯈꯪꯅꯔꯤꯅꯦꯕ ꯏꯁꯤꯡꯗꯣ ꯃꯊꯧ ꯇꯥꯕꯅꯦ ꯈꯪꯅꯔꯒꯅꯦꯀꯣ ꯐꯝꯃꯤꯟꯅ ꯈꯣꯠꯃꯤꯟꯅꯗꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯑꯗꯨꯝ ꯂꯩꯕꯗꯩ ꯑꯗꯨꯝ ꯈꯪꯅꯕꯗꯒꯤ ꯄꯄꯥꯅ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛ ꯄꯄꯥꯒꯤ ꯏꯀꯨꯕꯣꯛꯁꯤꯅꯅꯦ ꯇꯧꯔꯒ ꯏꯁꯤꯡ ꯊꯥꯔꯤꯕ ꯃꯤꯁꯤꯒ ꯑꯗꯨꯝ ꯐꯝꯃꯤꯟꯅ ꯈꯣꯠꯃꯤꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯑꯗꯨꯝ ꯈꯪꯅꯔꯦꯅꯀꯣ ꯈꯪꯅꯕꯗꯒꯤ ꯈꯪꯅ ꯆꯥꯟꯅꯅ ꯇꯧꯕꯗꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯏꯁꯤꯡꯁꯦ ꯃꯇꯝ ꯍꯥꯏꯗꯤ ꯊꯥꯒꯗꯕ ꯑꯌꯨꯛꯇ ꯄꯨꯡ ꯑꯃ ꯊꯥꯏꯌꯦꯕ ꯁꯄ꯭ꯂꯥꯏꯒꯤ ꯏꯁꯤꯡꯁꯦ ꯅꯨꯡꯊꯤꯟꯗ ꯊꯥꯔꯛꯄꯗꯅ ꯄꯨꯡꯈꯥꯏꯃꯨꯛ ꯊꯥꯏꯌꯦꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯔꯨꯇꯤꯟꯅꯦꯕ ꯁꯤꯁꯦꯀꯣ ꯇꯥꯏꯃꯤꯡꯁꯤꯁꯨ ꯑꯗꯣ ꯑꯌꯨꯛꯇ ꯄꯨꯡ ꯑꯃ ꯊꯥꯕꯁꯦ ꯑꯩꯈꯣꯏ ꯏꯁꯤꯡ ꯋꯥꯠꯄ ꯇꯥꯔꯒꯗꯤꯅꯦꯀꯣ ꯍꯥꯏꯗꯤ ꯏꯁꯤꯡ ꯅꯣꯡꯐꯥꯗꯣꯛ ꯏꯁꯤꯡꯁꯦ ꯀꯥꯂꯦꯟ ꯊꯥ ꯑꯁꯥꯕ ꯊꯥ ꯃꯇꯝꯗ ꯌꯥꯕ ꯌꯥꯝꯅ ꯏꯁꯤꯡꯁꯦ ꯌꯥꯝꯅ ꯆꯪꯉꯤꯁꯦ ꯅꯤꯡꯊꯝ ꯊꯥꯗꯗꯤ ꯀꯌꯥ ꯊꯣꯏꯅ ꯆꯪꯕ ꯋꯥꯠꯂꯤꯅꯀꯣ ꯁꯥꯕ ꯀꯥꯟꯗꯗꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯏꯔꯨꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯗ ꯅꯠꯇꯦ ꯑꯩꯈꯣꯏ ꯐꯥꯎꯗ ꯁꯥꯔꯃꯤꯅ ꯂꯨꯖꯅꯤꯡꯉꯤꯗꯣ ꯚꯔꯥ ꯂꯩꯕ ꯃꯤꯁꯤꯡꯁꯨ ꯑꯗꯨꯝ ꯂꯨꯖꯅꯤꯡꯗ꯭ꯔꯗꯣ ꯑꯗꯣ ꯂꯨꯖꯅꯤꯡꯕꯅꯤꯅꯅꯦ ꯏꯁꯤꯡ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯕꯗ ꯑꯗꯨꯃꯥꯏꯅ ꯀꯥꯂꯦꯟ ꯊꯥꯒꯨꯝꯕꯗꯗꯤꯅꯦꯀꯣ ꯅꯣꯡ ꯆꯨꯔꯅ ꯆꯨꯈ꯭ꯔꯦ ꯅꯣꯡ ꯆꯨꯗꯕ ꯇꯥꯔꯒꯗꯤ ꯑꯌꯨꯛꯇ ꯄꯨꯡ ꯑꯃ ꯊꯥꯔꯛꯄꯒꯗꯣ ꯍꯥꯏꯅꯔ ꯈꯣꯠꯅꯔ ꯃꯤꯅꯤꯠ 10 ꯈꯛꯇꯪ ꯍꯦꯟꯅ ꯊꯥꯍꯧꯔꯦ ꯑꯗꯨꯒ ꯃꯤꯅꯤꯠ 10 ꯈꯛꯇꯪ ꯆꯤꯡꯕꯁꯤꯗꯁꯨꯅꯦ ꯗ꯭ꯔꯝ ꯑꯃ ꯍꯦꯟꯅ ꯐꯪꯍꯧꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯤꯅꯤꯠ 10 ꯈꯛꯇꯪ ꯍꯦꯜꯂꯁꯨ 5 ꯈꯛꯇꯪ ꯍꯦꯜꯂꯁꯨ ꯍꯥꯏꯅ ꯄꯤꯕꯤꯅꯕ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯪꯅꯅ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯅ ꯆꯠꯂꯒ ꯈꯪꯅ ꯈꯣꯠꯅꯅ ꯇꯧꯔ ꯑꯗꯨꯃꯥꯏꯅ ꯊꯥꯍꯜꯂꯤꯅꯤ ꯍꯧꯖꯤꯛꯁꯨ ꯅꯨꯡꯊꯤꯟꯗ ꯏꯁꯤꯡ ꯊꯥꯔꯛꯄꯁꯤꯁꯨꯅꯦ ꯈꯪꯅꯕ ꯑꯌꯨꯛꯇ ꯈꯪꯗꯦ ꯅꯨꯡꯊꯤꯟꯗ ꯈꯪꯗꯦ ꯈꯪꯅꯕ ꯃꯤꯗꯣ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯐꯣꯟꯒ ꯇꯧꯕꯤꯔꯛꯇꯅ ꯍꯥꯏꯔꯛꯇꯣꯏꯅꯤ ꯏꯁꯤꯡ ꯊꯥꯈ꯭ꯔꯕꯅꯤ ꯆꯤꯡꯉꯣ ꯀꯥꯏꯅ ꯇꯧꯅ ꯍꯥꯏꯔꯛꯇꯣꯏꯅꯦꯕ ꯑꯗꯩ ꯃꯨꯠꯊꯠꯂꯝꯗꯥꯏꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯇꯣꯏꯅꯤ ꯏꯁꯤꯡ ꯃꯨꯠꯊꯠꯂꯅꯤ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯕꯁꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯃꯈꯜ ꯌꯥꯝꯅ ꯂꯩ ꯋꯥꯔꯤꯗꯣ ꯍꯥꯟꯅꯒꯤ ꯊꯥꯏꯅꯒꯤ ꯋꯥꯔꯤ ꯍꯥꯏꯗꯤ ꯊꯥꯏꯅꯒꯤꯕꯨꯗꯤ ꯅꯠꯇꯦ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯏꯁꯦ ꯆꯍꯤ 5 ꯈꯛꯇ ꯐꯥꯔꯤꯅꯀꯣ 6 ꯐꯥꯗ꯭ꯔꯦꯕ ꯆꯍꯤ 5ꯗꯒꯤ ꯀꯃꯥꯏ ꯇꯧꯔꯝꯕ ꯀꯃꯥꯏ ꯇꯧꯔꯛꯄ ꯋꯥꯔꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯖꯥꯠꯅꯤꯀꯣ ꯑꯩꯁꯨ ꯀꯩꯅꯣ ꯌꯨꯇꯨꯕ ꯄꯥꯏꯔꯛꯄꯁꯦ ꯑꯩꯒꯤ ꯑꯍꯥꯟꯕꯒꯤ ꯆꯦꯅꯦꯜꯗꯣ ꯑꯗꯨꯗꯒꯤ ꯑꯁꯤꯅ ꯃꯊꯪ ꯑꯅꯤꯁꯨꯕ ꯆꯦꯅꯦꯜꯅꯤꯅꯀꯣ ꯑꯍꯥꯟꯕꯒꯤ ꯆꯦꯅꯦꯜꯗꯣ ꯑꯩꯅ ꯄꯥꯏꯔꯛꯄꯁꯦ ꯏꯄꯥꯝꯗꯩ ꯄꯥꯏꯔꯛꯄ ꯅꯠꯇꯦꯕ ꯑꯁꯤꯗ ꯂꯥꯛꯑꯒ ꯑꯍꯥꯟꯕ ꯑꯩꯒꯤ ꯂꯨꯍꯣꯡ ꯂꯣꯏꯕꯒꯁꯨ ꯄꯥꯏꯕ ꯅꯠꯇꯦꯕꯀꯣ ꯂꯨꯍꯣꯡꯅ ꯂꯥꯛꯑ ꯃꯇꯨꯡ ꯑꯩꯁꯦ ꯃꯥꯔꯆꯇ ꯂꯨꯍꯣꯡꯕꯅꯤ ꯃꯥꯔꯆꯇ ꯂꯨꯍꯣꯡ ꯂꯣꯏꯔꯒ ꯑꯩꯅ ꯌꯨꯇꯨꯕ ꯄꯥꯏꯔꯛꯄꯁꯦ ꯗꯤꯋꯥꯂꯤ ꯀꯩꯅꯣꯒꯤ ꯗꯨꯔꯒꯥ ꯄꯨꯖꯥꯁꯦ ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯄꯨꯖꯥꯁꯤꯒꯤ ꯃꯇꯨꯡꯗꯅꯦ ꯄꯨꯖꯥꯁꯦ ꯂꯣꯏꯔ ꯃꯇꯨꯡ ꯄꯨꯖꯥ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯠꯇꯦ ꯄꯨꯖꯥ ꯑꯩꯈꯣꯏ ꯑꯩꯅ ꯑꯍꯥꯟꯕ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯄ ꯆꯍꯤꯁꯤꯒꯅꯦ ꯑꯩꯈꯣꯏ ꯖꯨꯝꯅꯅꯦ ꯁꯤ ꯖꯨꯝꯁꯤꯅ ꯏꯃꯥ ꯏꯕꯦꯝꯃ ꯂꯥꯠꯄꯗꯣ ꯈꯨꯟꯒꯤ ꯏꯃꯥ ꯏꯕꯦꯝꯃ ꯂꯥꯠꯄꯗꯨꯒ ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ ꯃꯨꯔꯇꯤꯁꯦ ꯆꯪꯕ ꯄꯨꯝꯅꯃꯛ ꯏꯃꯥ ꯗꯨꯔꯒꯥ ꯂꯩꯔꯦ ꯁꯔꯁꯇꯤ ꯂꯛꯈꯤꯃꯤ ꯑꯗ ꯀꯥꯔꯇꯤꯛ ꯒꯅꯦꯁ ꯄꯨꯝꯅꯃꯛꯀꯤꯅꯦ ꯃꯨꯔꯇꯤꯁꯦ ꯑꯩꯈꯣꯏꯅ ꯉꯝꯖꯈꯤꯕ
ꯑꯩꯈꯣꯏꯅ ꯉꯝꯖꯈ꯭ꯔꯦ ꯃꯌꯦꯛ ꯅꯥꯏꯕꯤ ꯇꯧꯗꯅ ꯑꯗꯒꯤ ꯒꯨꯋꯥꯍꯥꯇꯤ ꯔꯥꯅꯤ ꯁꯥꯕꯤꯗꯣ ꯑꯗꯣ ꯇꯧꯅ ꯏꯜꯍꯟꯗꯅ ꯀꯖꯦꯡ ꯂꯩꯒ ꯎꯞꯍꯟꯗꯅ ꯑꯍꯥꯟꯕ ꯀꯖꯦꯡ ꯂꯩ ꯎꯞꯄꯅꯦꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕꯗꯨꯒ ꯁꯦꯈꯨꯟꯁꯤꯒ ꯑꯩꯅ ꯈꯪꯗꯦꯀꯣ ꯑꯩꯅ ꯈꯪꯖꯅ ꯍꯥꯏꯕꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡꯅ ꯍꯥꯏꯕꯗꯨꯅ ꯍꯥꯏꯕꯅꯦꯕ ꯑꯍꯥꯟꯕ ꯑꯗꯨꯃꯥꯏꯅ ꯀꯖꯦꯡ ꯂꯩ ꯆꯨꯔꯥ ꯐꯇꯦꯠ ꯆꯩ ꯍꯥꯏꯕ꯭ꯔꯥ ꯈꯪꯗꯦ ꯆꯨꯔꯥ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯅꯩꯀꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯉꯧꯕ ꯃꯆꯨꯒꯤꯗꯣ ꯀꯖꯦꯡ ꯂꯩ ꯎꯞꯄꯒ ꯍꯥꯞꯄꯗꯣ ꯑꯗꯨꯗꯒ ꯄꯥꯟꯗꯅꯅꯦ ꯏꯃꯥ ꯑꯍꯨꯝꯗ ꯑꯗꯒꯤ ꯏꯄꯥ ꯒꯅꯦꯁꯀ ꯀꯥꯔꯇꯤꯀꯦꯌꯅ ꯀꯣꯌꯦꯠꯀ ꯌꯦꯠꯇꯅꯅꯦꯀꯣ ꯐꯩꯖꯣꯝꯒꯗꯣ ꯀꯩꯅꯣ ꯇꯧꯕ ꯃꯣꯏꯔꯥꯡ ꯀꯥꯕꯤ ꯐꯩꯖꯣꯝꯒ ꯁꯦꯠꯍꯟꯗꯅꯅꯦ ꯇꯧꯈꯤꯕ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯗꯅ ꯂꯥꯏ ꯐꯤ ꯁꯦꯠꯄꯒꯗꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯂꯥꯏ ꯁꯥꯔꯤꯕ ꯏꯃꯥ ꯏꯄꯥ ꯁꯥꯔꯤꯕ ꯃꯤꯗꯣ ꯕꯥꯃꯣꯟꯅ ꯁꯥꯍꯜꯂꯦꯕ ꯑꯩꯈꯣꯏ ꯁꯦꯈꯨꯟꯗꯗꯤꯅꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯥꯟꯙꯣꯞꯇ ꯂꯥꯠꯂꯤꯗꯅꯀꯣ ꯃꯥꯟꯙꯣꯞꯇ ꯂꯥꯠꯐꯝꯗꯨꯒ ꯑꯗꯨꯝ ꯁꯥꯍꯜꯂꯦꯕ ꯊꯥꯏꯅꯉꯩꯗꯒꯤ ꯑꯗꯨꯅ ꯁꯥꯍꯜꯂꯤꯕ ꯃꯤꯗꯨꯅ ꯅꯣꯏꯅ ꯉꯝꯖꯕꯅꯤꯅ ꯂꯥꯏꯒꯤ ꯐꯤꯗꯨꯁꯨ ꯅꯣꯏꯅ ꯑꯗꯨꯝ ꯁꯦꯠꯂꯨ ꯀꯩꯁꯨ ꯀꯥꯏꯗꯦꯅ 마수 ꯁꯦꯠꯄ ꯌꯥꯎꯔꯦ ꯑꯩꯉꯣꯟꯗꯁꯨ ꯅꯪ ꯍꯥꯏꯗꯤ ꯑꯩ ꯂꯥꯛꯄꯒꯤ ꯑꯩꯈꯣꯏ ꯄꯨꯕꯣꯛꯅꯅꯦ ꯑꯗꯨꯝ ꯍꯥꯟꯅ ꯂꯦꯞꯆꯈꯤꯕ ꯂꯩꯕ꯭ꯔꯥ ꯈꯪꯗꯦꯕ ꯑꯩꯁꯨꯀꯣ ꯑꯗꯣ ꯑꯩꯁꯦ ꯃꯃꯧ ꯅꯨꯄꯤ ꯑꯍꯟꯁꯦ ꯍꯦꯛ ꯂꯥꯛꯄꯒ ꯏꯃꯥ ꯏꯕꯦꯝꯃꯁꯦ ꯉꯝꯖꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯄꯨꯕꯣꯛꯅ ꯅꯤꯡꯖꯈꯤꯕ ꯂꯩꯕ ꯑꯗꯨꯅ ꯑꯩ ꯂꯥꯛꯄꯒ ꯑꯗꯣ ꯄꯨꯊꯣꯛꯄꯗꯨꯒ ꯑꯗꯒꯤ ꯋꯥꯔꯤꯗꯣ ꯈꯪꯕꯅꯤꯅꯀꯣ ꯕꯥꯃꯣꯟꯗꯨꯅ ꯀꯩꯅꯣ ꯇꯧꯔꯦ ꯎꯏꯃ ꯑꯃ ꯄꯨꯡꯆꯣꯠ ꯆꯣꯠꯉꯩ ꯂꯥꯛꯏꯅꯦ ꯋꯥꯔꯤ ꯈꯠꯅ ꯃꯥ ꯄꯨꯡꯆꯣꯠ ꯆꯣꯠꯉꯩ ꯄꯤꯔꯒ ꯆꯥꯎꯗꯉꯩ ꯅꯪꯕꯨ ꯉꯥꯎꯔꯕꯅꯦ ꯉꯥꯛꯇꯪ ꯂꯦꯞꯄꯒ ꯂꯥꯛꯖꯥꯗ꯭ꯔꯣ ꯏꯁ ꯄꯦ ꯑꯃꯇꯁꯨ ꯂꯩꯔꯒ ꯂꯥꯛꯎꯗꯅ ꯂꯣꯏꯔꯦꯅꯦ ꯅꯨꯡꯗꯤꯟ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯩꯒꯤ ꯋꯥꯔꯤꯗꯣ ꯀꯗꯥꯏꯗ ꯌꯧꯈ꯭ꯔꯦ ꯋꯥꯔꯤꯗꯣ ꯁꯥꯡꯃꯟꯗꯅ ꯑꯩ ꯆꯠꯂ ꯂꯤꯔꯗꯀꯣꯅꯤꯁꯦ ꯅꯨꯡꯉꯥꯏꯔꯦꯕ ꯃꯅꯨꯡ ꯆꯪꯅꯤꯡꯗ꯭ꯔꯦꯕ ꯑꯗꯣ ꯉꯁꯥꯏ ꯁꯥꯔꯝꯕꯗꯨꯒ ꯅꯣꯡ ꯆꯨꯊꯔꯛꯑꯒ ꯏꯪꯕꯁꯦ ꯃꯅꯨꯡ ꯆꯪꯅꯤꯡꯗ꯭ꯔꯦ ꯅꯨꯡꯉꯥꯏꯔꯦ ꯆꯣꯠꯄ ꯃꯔꯛꯁꯤꯒꯅꯦ ꯇꯝ ꯇꯧꯅ ꯆꯠꯂ ꯑꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯁꯦꯠ ꯈꯣꯠꯇꯅ ꯇꯧꯈꯤꯑꯕꯀꯣ ꯑꯩꯒ ꯑꯩꯈꯣꯏ ꯅꯦꯕꯣꯛꯀ ꯇꯧꯗꯅ ꯁꯦꯠꯄꯤ ꯈꯣꯠꯄꯤꯗꯅꯀꯣ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯏꯃꯥ ꯏꯕꯦꯝꯃ ꯂꯥꯠꯄ ꯃꯇꯝꯗꯨꯒ ꯑꯗꯨꯃꯥꯏꯅ ꯁꯦꯠ ꯈꯣꯠꯇꯅ ꯇꯧꯋꯦ ꯀꯩꯅꯣꯗ ꯑꯃ ꯍꯥꯏꯗꯤ ꯂꯥꯏꯗꯣ ꯁꯥꯕ ꯂꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯕꯥꯃꯣꯟ ꯑꯩꯒꯥꯗꯨꯅꯅꯦ ꯌꯥꯅꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯁꯦꯠꯄ ꯈꯣꯠꯄ ꯌꯥꯎꯋꯦꯅ ꯀꯖꯦꯡ ꯂꯩꯒꯗꯣ ꯃꯅꯤꯄꯨꯔꯗꯒꯤ ꯇꯧꯔꯒ ꯂꯛꯈꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤꯡꯉꯦꯗꯅ ꯃꯅꯤꯄꯨꯔꯗꯒꯤ ꯇꯧꯔ ꯆꯦꯜꯍꯜꯂꯒ ꯂꯧꯕꯅꯦꯕ ꯀꯖꯦꯡ ꯂꯩ ꯄꯊꯦꯠ ꯆꯩ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯄꯪꯂꯥꯎꯗ ꯂꯥꯎꯅꯔꯤ ꯃꯈꯥꯗꯁꯨ ꯑꯗꯨꯒꯗ ꯂꯧꯕꯅꯦꯕ ꯑꯗ ꯃꯌꯦꯛ ꯅꯥꯏꯕꯤꯗꯨꯅ ꯂꯣꯏꯅ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯑꯣꯏꯅ ꯁꯦꯠꯍꯟꯈꯔꯦ ꯊꯝꯕꯥꯜ ꯂꯩꯈꯣꯛꯇ ꯍꯥꯏꯔꯞ ꯂꯩꯅꯥ ꯆꯤꯡꯕ ꯑꯗꯨꯒꯤ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯇꯧꯅ ꯁꯦꯠꯍꯟꯈ꯭ꯔꯦꯕꯀꯣ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯑꯗꯨꯗꯣ ꯑꯩꯒꯤ ꯑꯍꯥꯟꯕꯒꯤ ꯕ꯭ꯂꯣꯛꯇꯨꯒ ꯑꯗꯣ ꯑꯞꯂꯣꯗ ꯇꯧꯈꯤꯕꯅꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯅ ꯚꯤꯗꯤꯑꯣꯁꯨ ꯐꯖꯅ ꯚꯤꯗꯤꯑꯣꯒ꯭ꯔꯥꯐꯤꯁꯨ ꯐꯖꯅ ꯇꯧꯔꯒ ꯀꯦꯃꯦꯔꯥꯃꯦꯟ ꯅꯦꯛꯑꯒ ꯇꯧꯅ ꯅꯝꯈꯤꯕꯅꯦꯕ ꯑꯗꯨꯒꯤ ꯊꯥꯡꯒꯠꯈꯤ ꯑꯗꯨ ꯃꯇꯝꯗꯨꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯄꯥꯏꯕ ꯍꯧꯔꯛꯄꯅꯤꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯦ ꯄꯥꯏꯕ ꯍꯧꯔꯛꯄꯅꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯃꯥꯒꯤꯗꯨꯁꯨ ꯌꯥꯝ ꯍꯥꯏꯗꯤ ꯕ꯭ꯂꯣꯛꯇꯣ ꯄꯥꯏꯔꯒꯗꯤ ꯑꯗꯨꯝ ꯊꯥꯡꯒꯠꯅꯤꯡꯉꯦ ꯗꯦꯏꯂꯤꯒꯤ ꯑꯗꯨꯝ ꯊꯥꯡꯒꯠꯈꯤꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯊꯥꯡꯒꯠꯅꯤꯡꯉꯦꯅꯀꯣ ꯑꯗꯣ ꯄꯥꯏꯗ꯭ꯔꯤꯉꯩ ꯀꯥꯟꯗꯨꯒꯗꯤ ꯊꯣꯏꯅ ꯑꯗꯨꯒꯨꯝꯕꯗꯣ ꯈꯜꯂꯨꯗꯦꯕ ꯑꯗꯩꯗꯤ ꯅꯧꯅ ꯄꯥꯏꯈꯠꯂꯛꯑꯒꯁꯨ ꯍꯥꯏꯗꯤ ꯀꯟꯇꯤꯅ꯭ꯌꯨ ꯑꯗꯨꯝ ꯇꯧꯕ ꯉꯝꯕꯗꯣ ꯉꯝꯈꯤꯗꯦꯕ ꯍꯥꯏꯗꯤ ꯊꯣꯏꯅ ꯏꯟꯇꯔꯦꯁ ꯂꯩꯈꯤꯗꯕꯗꯣ ꯀꯣꯟꯅ ꯀꯩꯊꯪꯗ ꯑꯩꯈꯣꯏ ꯅꯥꯎꯕꯤꯒ ꯂꯥꯛꯑ ꯈꯣꯠꯂ ꯍꯥꯏꯗꯤ ꯍꯩꯃ ꯀꯟꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏ ꯃꯧ ꯌꯥꯏꯃ ꯂꯨꯍꯣꯡ ꯂꯣꯏꯔꯛꯑꯕ ꯃꯇꯨꯡꯗꯅꯦꯕ ꯑꯩꯅ ꯑꯗꯨꯝ ꯈꯔ ꯏꯟꯇꯔꯦꯁ ꯌꯥꯎꯈꯠꯂꯛꯏꯁꯦ ꯚꯤꯗꯤꯑꯣ ꯅꯝꯕ ꯈꯣꯠꯄꯁꯦ ꯍꯥꯏꯗꯤ ꯅꯝꯕꯨꯗꯤ ꯅꯝꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯈꯣꯠꯇꯅ ꯊꯥꯡꯒꯠꯂꯒꯁꯨ ꯍꯥꯏꯗꯤ ꯗꯦꯏꯂꯤ ꯊꯥꯡꯒꯠ ꯈꯣꯠꯀꯠꯇꯅ ꯀꯟꯇꯦꯟ ꯁꯦꯝ ꯈꯣꯠꯇꯅ ꯇꯧꯕꯗꯣ ꯏꯟꯇꯔꯦꯁꯇꯣ ꯀꯌꯥ ꯋꯥꯠꯂꯦꯕ ꯑꯩꯁꯦꯀꯣ ꯍꯧꯖꯤꯛꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯃꯥꯟꯅꯩ ꯍꯧꯖꯤꯛꯁꯨ ꯑꯩꯁꯦ ꯋꯥ ꯉꯥꯡꯕ ꯈꯣꯠꯄꯁꯨ ꯀꯌꯥ ꯍꯩꯖꯗꯕꯩ ꯃꯇꯤꯛ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯈꯣꯠꯄꯁꯦ ꯃꯇꯝꯅ ꯁꯪꯖꯗꯕꯅꯁꯨ ꯇꯧꯖꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯍꯦꯛꯇꯅꯦ ꯅꯝꯒꯦꯀꯣ ꯈꯜꯂꯒꯅꯦ ꯍꯦꯛꯇ ꯊꯕꯛꯁꯦ ꯇꯧꯊꯣꯛ ꯈꯣꯠꯇꯣꯛꯇꯅ ꯂꯣꯏꯈ꯭ꯔꯦ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯒꯅꯤ ꯈꯜꯂꯝꯕꯅꯤꯅꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯛꯀꯅꯦꯕ ꯑꯩ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯔꯤꯕꯅꯤ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯖꯗꯣꯏꯅꯤꯀꯣ ꯀꯥꯏꯅ ꯈꯜꯂꯅꯤꯀꯣ ꯑꯗꯨꯝ ꯍꯧꯒꯠꯂꯛꯄꯗꯩꯒ ꯈꯟꯖꯗꯣꯏꯅꯤꯀꯣ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕꯗꯩ ꯈꯣꯠꯄꯗꯩ ꯅꯝꯒꯅꯤ ꯈꯣꯠꯀꯅꯤ ꯀꯥꯏꯅ ꯋꯥꯈꯜꯁꯦ ꯏꯟꯇ꯭ꯔꯣꯒꯁꯦ ꯐꯖꯅ ꯇꯧꯅ ꯅꯝꯒꯦ ꯀꯥꯏꯅ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯆꯦꯟꯕꯁꯨ ꯑꯣꯏꯔꯦ ꯑꯗꯒꯤ नुमित हजिक साबनीको ngana numit थोलक्ट्रिङैदा सारक्ट्रिङैदा लाइ धुपसे कटहौरगे अदु तहौरगे ता तहौरगे हैना हाइदि नंगनबा हैना
ꯑꯗꯨꯝ ꯀꯣꯏꯆꯠ ꯆꯠꯇꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒ ꯍꯦꯛꯇ ꯀꯥꯎꯊꯣꯛꯈꯤꯑꯕ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯅꯤꯡꯁꯤꯡꯉꯛꯑꯀꯥꯟꯗ ꯏꯃꯥ ꯍꯣꯏꯅꯦ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯗꯣꯏꯅꯤꯅꯦ ꯀꯥꯏꯅ ꯅꯤꯡꯁꯤꯡꯉꯛꯑꯀꯥꯟꯗ ꯅꯝꯗꯣꯏꯅꯦ ꯑꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯏꯟꯇ꯭ꯔꯣ ꯑꯝꯇ ꯌꯥꯎꯗꯕꯅꯦꯕ ꯑꯩꯅ ꯊꯥꯡꯉꯩ ꯁꯦꯡꯅ ꯅꯤꯡꯁꯤꯡꯉꯒ ꯅꯝꯕꯗꯣ ꯅꯠꯇꯕꯅꯤꯅ ꯅꯣꯡ ꯐꯥꯗꯣꯛꯀꯗꯤ ꯅꯤꯡꯁꯤꯡꯉꯒ ꯑꯁ ꯅꯝꯍꯧꯔꯒꯦꯗ ꯅꯤꯡꯁꯤꯡꯉꯩꯁꯤꯒ ꯀꯥꯏꯅ ꯍꯥꯏꯔꯒ ꯅꯝꯍꯧꯕ ꯑꯗꯨꯅ ꯙꯥꯝ ꯑꯃ ꯆꯠꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅꯅꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯂꯩ ꯑꯗꯨꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯈꯔ ꯇꯧꯅ ꯑꯩ ꯋꯥꯔꯤꯁꯦ ꯃꯌꯥꯝ ꯆꯥꯡꯈ꯭ꯔꯦ ꯉꯁꯤꯁꯦ ꯃꯊꯛꯇ ꯀꯥꯔꯛꯇꯕ ꯃꯊꯛꯇ ꯀꯥꯔꯛꯏ ꯍꯧꯖꯤꯛ ꯃꯈꯥꯒꯤ ꯏꯆꯥ ꯅꯨꯄꯥ ꯆꯣꯡꯉꯤ ꯀꯟꯅ ꯁꯝ ꯇꯧꯔꯤ ꯃꯥ ꯏꯁꯤꯡ ꯐꯪꯕꯗ ꯂꯣꯏꯔꯦ ꯍꯔꯥꯎꯖꯕꯗ ꯀꯨꯏꯔꯦ ꯃꯊꯛ ꯀꯥꯔꯛꯇꯕ ꯃꯊꯛꯀꯤ ꯚ꯭ꯌꯨꯒꯁꯦ ꯀꯨꯏꯔꯦ ꯎꯗꯕ ꯐꯤ ꯐꯧꯕꯁꯨ ꯑꯗꯨꯝ ꯃꯈꯥꯗ ꯐꯧꯔꯦꯅ ꯍꯟꯗꯛꯇꯤ ꯁꯨꯃꯥꯡꯗ ꯑꯗꯨꯝ ꯑꯗꯒꯤ ꯀꯩꯅꯣ ꯁꯨꯃꯥꯡꯗ ꯐꯧꯗ꯭ꯔꯦ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯗꯨꯝ ꯐꯧꯔꯦꯕ ꯅꯣꯡ ꯆꯨꯔꯒ ꯑꯗꯨꯅ ꯃꯊꯛꯁꯦ ꯀꯥꯕꯤꯔꯛꯇꯕ ꯀꯨꯏꯔꯦ ꯑꯗꯨꯅ ꯃꯈꯣꯏ ꯃꯄꯥꯁꯨ ꯑꯣꯐꯤꯁ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯂꯦ ꯑꯗꯨꯅ ꯁꯪꯗ꯭ꯔꯕꯅꯤꯅꯅꯦ ꯃꯊꯛꯇ ꯀꯥꯔꯛꯄ ꯑꯝꯇ ꯉꯝꯗ꯭ꯔꯦ ꯃꯃꯥꯁꯨ ꯃꯈꯣꯡ ꯅꯥꯗꯅ ꯀꯥꯔꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯁꯤ ꯂꯣꯏꯔꯝꯃꯦ ꯑꯗꯨ ꯅꯥꯄꯤꯅ ꯑꯣꯏꯅ ꯐꯗꯅꯀꯣ ꯆꯣꯝꯊꯥꯅꯒ ꯌꯦꯡꯉꯨꯅꯦ ꯌꯥ ꯐꯖꯅ ꯂꯩꯔꯝꯈ꯭ꯔꯅꯣ ꯆꯣꯝꯊꯥꯅꯒ ꯃꯥ ꯐꯖꯅ ꯂꯩꯔꯝꯃꯦ ꯁꯣꯂꯔꯒꯁꯦ ꯐꯖꯅ ꯁꯦꯡꯗꯣꯛꯄꯤꯈ꯭ꯔꯦ ꯅꯣꯡ ꯍꯩꯊꯔꯝꯕꯁꯤꯅ ꯅꯠꯇ꯭ꯔꯥ ꯐꯖꯅ ꯁꯦꯡꯗꯣꯛꯄꯤꯔꯝꯃꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯩ ꯆꯦꯟꯕ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯀꯤ ꯅꯣꯡꯗꯣ ꯍꯧꯖꯤꯛ ꯄꯨꯡꯉꯩ ꯆꯨꯔꯝꯕꯗꯣ ꯁꯦ ꯄꯨꯡ ꯑꯃꯃꯤꯅꯦꯕ ꯁ꯭ꯋꯥꯏꯒꯁꯦ ꯍꯧꯖꯤꯛ ꯄꯨꯡꯉꯥꯟꯃꯨꯛ ꯉꯥꯟꯊꯣꯔꯛꯑꯦ ꯈꯔ ꯇꯧꯅ ꯑꯃꯨꯛ ꯁꯥꯗꯣꯔꯛꯇꯣꯏꯔꯥ ꯈꯪꯗꯦ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯅꯨꯡꯁꯤꯠ ꯂꯤꯔꯤ ꯇꯧ ꯂꯤꯔꯤ ꯍꯥꯏꯐꯦꯠ ꯀꯟꯅ ꯁꯤꯠꯂꯤ ꯌꯥꯝ ꯀꯟꯅꯁꯨ ꯅꯠꯇ꯭ꯔꯁꯨꯅꯦ ꯑꯗꯨꯝ ꯍꯨꯝꯃꯦꯕ ꯁꯝꯒꯁꯦ ꯅꯨꯡꯉꯥꯏꯌꯦ ꯏꯁꯤꯡꯗ ꯁꯥꯟꯅꯕꯁꯦ ꯅꯨꯡꯉꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯉꯥꯡ ꯑꯩꯈꯣꯏ ꯐꯥꯎꯗ ꯏꯁꯤꯡ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏ ꯑꯉꯥꯡꯗꯤ ꯅꯨꯡꯉꯥꯏꯅꯠꯇ꯭ꯔꯗ ꯆꯪꯒꯅꯨ ꯃꯅꯥꯛꯇ ꯆꯪꯕ ꯌꯥꯗꯦ ꯑꯗꯣ ꯆꯥꯆꯥ ꯇꯣꯜꯂꯦ ꯄꯥꯏꯔꯨꯅꯨ ꯂꯥꯛꯑꯣ ꯆꯥꯆꯥ ꯇꯣꯜꯂꯦ ꯃꯥꯟꯗꯧ ꯉꯁꯥꯏ ꯎꯔꯤ ꯊꯥꯅꯦꯅ ꯇꯧꯍꯧꯕꯅꯤ ꯎꯔꯤ ꯊꯥꯕꯒꯤ ꯂꯩꯕꯥꯛ ꯇꯧꯊꯣꯛꯎꯕꯅꯤ ꯂꯩꯕꯥꯛꯇꯨꯁꯨ ꯈꯔ ꯇꯧꯊꯣꯛꯅ ꯊꯝꯃꯒ ꯊꯥꯗ꯭ꯔꯗꯤ ꯌꯥꯔꯣꯏꯅ ꯐꯝꯃꯅꯤ ꯎꯔꯤ ꯊꯥꯅꯦ ꯇꯧꯊꯣꯛꯍꯧꯋꯤ ꯑꯗꯣ ꯕꯔꯥꯛ ꯇꯨꯔꯦꯜꯁꯦ ꯌꯦꯡꯉꯨꯇꯣ ꯎꯔꯕ ꯏꯁꯤꯡꯁꯤꯁꯨ ꯅꯩꯔꯦ ꯑꯗꯣ ꯑꯩ ꯍꯦꯟꯁꯨ ꯍꯦꯟꯒꯠꯂꯛꯏ ꯌꯦꯡꯉꯨ ꯑꯗꯨꯝ ꯎꯕ ꯐꯪꯂꯦ ꯁꯤꯒꯩ ꯀꯌꯥꯝ ꯐꯖꯅ ꯏꯁꯤꯡꯁꯦ ꯁꯣꯝꯗꯅ ꯊꯣꯡ ꯂꯩꯔꯦ ꯈꯣꯏꯔꯦꯟ ꯆꯠꯄꯩ ꯊꯣꯡꯗꯣ ꯀꯨꯏꯔꯦ ꯎꯗꯕ ꯂꯣꯏꯔꯦ ꯑꯃꯅ ꯍꯔꯥꯎꯈ꯭ꯔꯤꯕ ꯄꯥꯏꯅꯨꯗ ꯆꯥꯆꯥꯅꯤ ꯍꯟꯗꯛꯁꯦ ꯀꯥꯔꯛꯑꯒ ꯔꯤꯜꯒ ꯅꯝꯅꯤꯡꯕꯅꯦꯕ ꯁꯪꯗꯦꯗ ꯉꯝꯗꯦꯗ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤꯁꯦ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨ ꯒ꯭ꯔꯤꯟ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯑꯗꯣ ꯒ꯭ꯔꯤꯟꯁꯦ ꯅꯥꯄꯤ ꯒ꯭ꯔꯤꯟ ꯉꯥꯛꯇꯅꯦ ꯍꯥꯏꯗꯨꯅꯤ ꯁꯤꯒ ꯂꯩꯁꯦ ꯄꯨꯡꯊꯣꯟ ꯄꯥꯝꯕꯤ ꯑꯅꯤ ꯁꯤꯗ ꯄꯨꯡꯊꯣꯟ ꯄꯥꯝꯕꯤ ꯑꯅꯤ ꯑꯃ ꯂꯩꯔꯦ ꯃꯔꯛꯀꯤꯁꯤꯅ ꯀꯔꯤꯕ ꯄꯦꯔꯨꯛ ꯉꯥꯛꯇꯅꯤꯀꯣ ꯄꯦꯔꯨꯛ ꯂꯩꯔꯦ ꯑꯗꯒꯤ ꯑꯩꯅ ꯅꯍꯥꯟꯋꯥꯏ ꯊꯥꯔꯝꯕ ꯄꯥꯅꯤꯖꯥꯃꯤꯟꯗꯣ ꯑꯗꯣ ꯂꯩꯔꯦ ꯂꯥꯛꯑꯕꯅꯤ ꯅꯥꯄꯤ ꯈꯔ ꯐꯣꯏꯕꯤꯈꯤ ꯇꯥꯔꯦ ꯄꯥꯅꯤꯖꯥꯃꯤꯟꯗꯨꯃ ꯂꯩꯔꯤ ꯍꯤꯡꯗꯅ ꯑꯗꯒꯤ ꯗ꯭ꯔꯦꯒꯟ ꯐ꯭ꯔꯨꯠꯇꯨꯁꯨ ꯏꯆꯥꯎ ꯆꯥꯎꯈꯠꯄ ꯉꯝꯗ꯭ꯔꯦ ꯗ꯭ꯔꯦꯒꯟ ꯐ꯭ꯔꯨꯠꯁꯦ ꯁꯤꯗ ꯂꯩꯔꯦ ꯗ꯭ꯔꯦꯒꯟ ꯐ꯭ꯔꯨꯠꯁꯤꯁꯨ ꯏꯆꯥꯎ ꯆꯥꯎꯈꯠꯄ ꯉꯝꯗ꯭ꯔꯦ ꯑꯇꯩꯗꯤ ꯂꯩꯇꯦꯗ ꯑꯇꯩ ꯄꯥꯝꯕꯤꯁꯦ ꯑꯣꯏꯗ꯭ꯔꯦ ꯅꯥꯄꯤꯅ ꯑꯣꯏꯅ ꯐꯔ ꯂꯩꯔꯦ ꯉꯝꯃꯛꯄ ꯀꯥꯟꯗ ꯊꯥꯕꯗ ꯅꯥꯄꯤꯅ ꯍꯥꯔꯉꯩ ꯂꯣꯏ ꯆꯥꯊꯣꯛꯈꯤꯕ꯭ꯔꯥ ꯈꯪꯗꯦ ꯁꯤꯅꯤ ꯐꯖꯔꯤꯁꯤ ꯌꯦꯡꯉꯨ ꯈꯨꯐꯖꯁꯦ ꯌꯦꯡꯉꯨ ꯅꯥꯄꯤꯁꯤꯅ ꯐꯖꯔꯤ ꯍꯥꯔ ꯌꯥꯎꯔꯕꯅꯤꯅꯅꯦꯀꯣ ꯑꯁ ꯃꯀꯥ ꯂꯥꯝꯅ ꯇꯧꯅꯕꯁꯤꯒꯩꯁꯤꯒ ꯁꯤꯗ ꯈꯣꯟ ꯑꯍꯨꯝ ꯆꯥꯏ ꯍꯌꯤꯡ ꯈꯣꯟ ꯏꯅꯥꯈꯣꯏ ꯆꯥꯎꯅꯤ ꯕꯤꯁꯅꯨ ꯑꯩ ꯅꯍꯥꯟꯒꯩ ꯎꯗꯦ ꯑꯃꯨꯛ ꯖꯥꯔꯅꯤ ꯃꯃꯥ ꯑꯣꯟꯊꯣꯛ ꯇꯧ ꯑꯃꯈꯛ ꯇꯧꯕ ꯇꯥꯗ꯭ꯔꯥ ꯅꯪ ꯇꯧꯗ ꯎꯕꯗ ꯑꯩ ꯌꯥꯔꯦ ꯈꯣꯏ ꯂꯩ ꯇꯨ ꯎꯔꯕ ꯑꯗꯣꯅ ꯇꯞ ꯇꯧꯏ ꯈꯣꯏꯁꯦ ꯊꯣꯛꯂꯛꯀꯅꯦꯕ ꯃꯥꯒꯤ ꯏꯁꯄꯤꯁꯦꯜ ꯅꯍꯥꯟꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯝ ꯆꯥꯔꯦ ꯂꯧꯊꯣꯛꯄꯁꯦ ꯉꯥ ꯃꯔꯨꯝꯒꯤ ꯄꯤꯖꯥ ꯍꯥꯏꯈꯤꯕꯗꯣ ꯑꯩꯅ ꯉꯥ ꯃꯔꯨꯝꯒꯤ ꯇꯟꯗꯣ ꯉꯁꯤ ꯇ꯭ꯔꯥꯏ ꯇꯧꯕꯅꯤ ꯈꯨꯗꯨꯕꯤꯅ ꯀꯩꯅꯣ ꯇꯧꯕꯤꯔꯝꯃꯦ ꯐꯖꯅ ꯅꯩꯗꯅꯅꯦ ꯃꯔꯨꯝꯁꯦ ꯇꯛꯄꯤꯔꯒ ꯊꯝꯕꯤꯔꯝꯃꯦ ꯁꯤꯗ ꯂꯩꯔꯁꯦ
ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯧꯕꯁꯤꯅ ꯑꯩꯅ ꯍꯧꯔꯦ ꯃꯥꯅ ꯇꯣꯠꯄꯤꯔꯦ ꯃꯁꯛꯁꯦ ꯃꯁꯤꯒꯤꯁꯤꯅ ꯉꯥꯡꯂꯩꯅꯦ ꯃꯆꯨ ꯍꯥꯏꯐꯦꯠꯇꯪ ꯊꯛꯏꯑꯕ ꯄꯄꯥꯅ ꯅꯍꯥꯟꯒꯤꯗꯣ ꯋꯥꯎꯔꯦ ꯍꯥꯏꯅ ꯃꯆꯨ ꯍꯥꯏꯐꯦꯠ ꯊꯥꯛꯆꯟꯖꯥꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨꯅ ꯉꯁꯤꯁꯦ ꯃꯆꯨ ꯍꯥꯏꯔꯞꯇꯪ ꯅꯥꯡꯉꯤꯅꯤꯀꯣ ꯁꯨꯃꯥꯏꯅ ꯈꯨꯕꯤ ꯈꯨꯗꯣꯝꯕꯤ ꯆꯠꯄ ꯍꯥꯏꯔꯞꯇꯪ ꯊꯥꯛꯑꯦ ꯑꯗꯣ ꯊꯥꯛꯄꯗ ꯃꯆꯨꯁꯦ ꯈꯤꯇꯪ ꯂꯥꯛꯑꯦ ꯑꯗꯣ ꯑꯗꯩ ꯃꯔꯨꯝꯁꯤꯁꯨꯅꯦ ꯉꯥꯁꯤꯡ ꯃꯔꯨꯝ ꯑꯣꯏꯕ ꯅꯍꯥꯟꯒꯤ ꯇꯧꯈꯤꯕꯗꯨꯅ ꯕꯥꯎ ꯃꯔꯨꯝꯅꯦꯕ ꯉꯁꯤꯁꯤꯅ ꯉꯥꯁꯤꯡ ꯃꯔꯨꯝꯅꯤ ꯕꯥꯎ ꯃꯔꯨꯝꯗꯩꯗꯤ ꯉꯥꯁꯤꯡ ꯃꯔꯨꯝꯅ ꯍꯥꯎꯕꯅꯤ ꯑꯗꯣ ꯇꯧꯔꯦ ꯌꯦꯡꯉꯨꯅꯦ ꯐꯖꯅ ꯍꯥꯏ ꯃꯅꯥꯁꯤꯒꯤꯅꯦ ꯂꯦꯌꯔꯒꯁꯦ ꯂꯥꯛꯏꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨ ꯀꯣ ꯍꯥꯏꯗꯤ ꯗꯤꯖꯥꯏꯟ ꯇꯧꯕꯒꯤ ꯇꯥꯏꯞꯇꯅꯦ ꯋꯥꯠꯂꯤ ꯍꯧꯔꯛꯀꯗꯣꯏꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯂꯩꯔꯤ ꯑꯅꯤ ꯈꯛꯇꯪ ꯍꯧꯔꯤ ꯑꯅꯤꯗꯩ ꯍꯦꯟꯅꯁꯨ ꯍꯥꯞꯄ ꯆꯟꯗꯕꯅꯤꯅꯅꯦ ꯑꯅꯤ ꯑꯅꯤꯇ ꯇꯧ ꯂꯩꯔꯦ ꯑꯁꯤꯅ ꯏꯆꯥꯅꯨꯄꯥꯒꯤ ꯀꯥꯡꯁꯣꯏꯒꯤꯅꯤ ꯀꯩꯅꯣ ꯇꯧꯔꯦ ꯀꯥꯡꯁꯣꯏꯁꯦ ꯉꯥꯁꯤꯒ ꯁ꯭ꯀ꯭ꯋꯥꯁꯀ ꯀꯩꯅꯣ ꯗꯁꯀꯨꯁꯅꯦꯕ ꯗꯁꯀꯨꯁꯒ ꯑꯂꯨꯒꯁꯤꯅ ꯑꯩꯈꯣꯏ ꯀꯣꯇꯣꯕꯤꯒꯤ ꯏꯪꯂꯦꯟꯒꯤ ꯀꯥꯝꯕ ꯀꯥꯟꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦꯕ ꯄꯨꯟꯅ ꯀꯥꯃꯤꯟꯅꯔꯦ ꯑꯗꯨꯅ ꯃꯥꯁꯦ ꯃꯨꯜꯂꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯇꯤꯜꯍꯧꯒ ꯁꯤꯡꯒ ꯉꯥꯁꯤꯒ ꯈꯤꯇꯪ ꯐꯨꯠꯄꯤꯔꯤ ꯐꯨꯠꯂꯒ ꯃꯥꯒꯤꯁꯦ ꯀꯥꯝ ꯂꯣꯏꯈꯤꯕꯁꯦ ꯈꯔ ꯍꯥꯞꯄ ꯉꯥꯏꯍꯥꯛ ꯂꯣꯟꯃꯤꯟꯅꯔꯒ ꯑꯗꯨꯝ ꯌꯥꯔꯅꯤ ꯀꯥꯡꯁꯣꯏ ꯄꯤꯖꯒꯦ ꯏꯆꯥꯅꯨꯄꯥꯁꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯄꯥꯟ ꯏꯔꯣꯝꯕ ꯆꯥꯔꯅꯤ ꯃꯣꯔꯣꯛꯁꯦ ꯄꯨꯡꯉꯥꯡ ꯉꯥꯡꯕ ꯃꯣꯔꯣꯛ ꯑꯉꯥꯡꯕꯅ ꯄꯥꯟ ꯑꯉꯧꯕꯁꯦ ꯂꯣꯟꯗꯣꯏꯅꯤ ꯁꯛ ꯐꯖꯔꯣꯏꯗ꯭ꯔꯥ ꯂꯣꯟꯊꯔꯅꯤ ꯑꯩ ꯒ꯭ꯂꯣꯞꯁ ꯎꯞꯄꯒ ꯂꯣꯟꯗꯣꯏꯅꯤ ꯅꯠꯇ꯭ꯔꯗꯤ ꯉꯝꯃꯣꯏ ꯒ꯭ꯂꯣꯞꯁ ꯎꯞꯄꯒ ꯇꯧꯔꯒ ꯃꯣꯔꯣꯛ ꯑꯉꯥꯡꯕꯁꯦ ꯅꯩꯊꯔꯅꯤ ꯍꯧꯖꯤꯛ ꯂꯣꯟꯊꯔꯒꯦ ꯄꯥꯟꯁꯤꯃꯨꯛ Thanks for watching. Subscribe for more videos.